Kaifaso amok yanggoi sanagi mating pangsilai. Kamudana angang hangise. Noisyo ontok punigi. Chokri do karam haina pidoino. Aina kainom tawgena khalaga pusilam boiramgani. Kaidongna banodi kauri. Yanggoi sana noklaga. Aidi wakal seran turan khallure. Asi hairaga amuka sunoi. Kaifadi yanggoi sanagi matawduda noklaga yengli. Ada sanarim bidubu karam haina to horige. Sanarim bi hairaga ngasayokto. Thiba hekta khangdadna soi laururi. Adugadi top floor da leiramini made. Madi top floor da kaidauriba. Asing manungshit phangalini masada. Danung saba. Nangdi kaim haidro dude. Khangde. Kari no kharadi hai khigam tawani. Ai kauri. Ai kaisu hangbiroida kausinatrasu. Mashi angang sidiba. Adui sarukne. Noi hero da kari tawba da hangu. Mai di zu chaba amata oiramoi. Mai mamana batang khaya madi Malaya gi support ni. Ayukta masula ambani. Nung chaba, nung sidiba. Kanana la amaga wakai nganglamido. Maya da shatogine. Nati, aina nga isa. Nang nakarom da gilit silaga Malaya ka koinaramiba. Nang bunupi koy da bayam sakidai. Yari, how krabo warido. Yam putoklakan. Korino. Last niya. Tumina luhong leiram rasu khang banate walot pahaibada. Yanggoi sanana saurap taw na hairakpani. Kaifana. Hay karinon hi. Kay dado nung shidaba. Asi hairamaga mathagta kakhatkibaduda kaifado. Yanggoi sana saukraboy ningdo na inakhibaduda nong saba na tombada hairi. Yadre. Pura uli si. Karamay daw ni tawishide. Tamo, yamairu no ko. Kay tamo na nanggi matam la akana khangakani. Maina haijarakani. Nong saba noklaga. Mana hairira nangonda. Ahoy, ngasay. Ma mathanda adamora joise. Haining trini ni tawise. Adubudi napina ngamdaba nupase. Hidak tawgi na thibada phangde hainabani tamo. Adu nati nangsu nupina ngamni shineba nati. Nangmu nupiga koirabra. Kanana hayudana. Mamaga mapaga phaw laisabi pakhang oiriye egidi. Nanggi mawongdudadi leida leirabadawna khallure aidi. Tamogiba leirabra. Leite aduni. Aduna mukari. Thainagi matamdana antenna hainabadu. Hojikana Bluetooth chamnau yadre haiba. Takpada kallu tamo. Nong bhaw to me hariduni. Hoine. Nangna haiba ilage ai. Mathaktana yanggoi sanana mamai lek thoklakpada kaifagi thabakta thengjilli. Pisum ani du isuk na yenga aga. Kari no doctor. Ay di nang saukrabay ninguri. Kari ki saudoy ba idea? Saudradi yari. Yanggoi sana kaifa romda asum changsilai. Kaifa sunok phetawraga matung asum halli. Kona thangda jatpham leitraduna phaklang di yaisilli. Yanggoi sana phaklang da makhutu thama aga mamai khazik nakshilaktuna hairi. Aina ngambikraba misak amada. Aina laaga saubido wamido. Yanggoi sanadi nate. Asi hairaga kaadu tagi thoki. Kaifa hojiktada thingatlamba sordu hondoklaga. Ayoini ikai halaga thaname. Khangnidana. Yanggoi sanana noaga kumakpaduda nong sabaga tombagado chirol tawni. Yam happy oini kumakdro. Themamani kainoi khoidamosu araiba minate. Tomba. How it ma? Kaidore, ipapa kaliduna. Tomba siya, kainom daw ningi. Nong saba na hairakpani, yanggoi sanana. Haima, adu kog tok uro, kangjin bahong na din niya. Tamo nung saba si diba? Jatlo ni nang bo, nang dabatari. Iday ma, tamo na lang na rin. No si diba? Nong saba do pon lakpaduda, nokmi taw ramaga. Magi oiba kaadu da jangki. Tomba, nang di basanta lakiroidro. Ay gidi basanta do. Train tonga lakpani. Ado no wali. Hay ma. Nang sulay na si thun hekta lang naramida. Isa sa kangaw day ma. Yanggoi sana noklaga. Inchang siyam do na lay. Nahangay di kay fado noong mata TV thado ni yengdabani. Ado mga siti ko maaga TV thari ka yengkibaduda.
Tombadi ngakna yengduna lay. Yanggoi sanana. Tomba, namit ko pune nang bo, karino? Khoidamogi she TV yengiroi deima. Oiramgani, kaidaurage. Tomonong shabada karino mahairukige. Asi hairamaga chatki. Yanggoi sanaso, karino khanna yengduna lehawi. Tomba hek chatkibaga, kaifa jakhumda changaaga, yanggoi sanagi maningda leplaga. Karin changno. Yanggoi sana ikhang khang ni yengai. Moi anigi mawongduna, nongstabaga tombaga do, lumduna yenglaga nokli. Bhanumati gi handak honglakliba, masagi mawong shida, khwaingambasu, machan kaubanina nungaitraduna, doktor ga tanarami. Wawa hek lauthopa yadriba wafam oibagi, doktor duda, kanada so haidanaba wamenki. Adubu doktor adu, lalit kayam luna tinaba oibana, paudu, sanahanbi hoidasu yaurakli. Wari sanari ngaidadi, sanahanbi, nungaidabagi saklon dalay. Adubu, miyoi adu hek chatkibaga, sanahanbi usitana noklaga. Mi usitkidaba, mama ngairi na ngakchaw thekibadugi mahini, kalak pili. Migi watoko, nang angang singi managda ngayhagda chaluso, mi na khajiktada wangang nakibado ay pamdeko. Chatloi na chatrini, makhoishu sanahanbi si kanano haiba khangdramali, haigatliba mangak singdo, iyam thatpiba soidrabane aina. Hey, anganga managanone. Aikoi gidi, aikoi na khalibasi, phangbashi khaktani. Makhoi babongdi haujik phawba manglanduda tawriba oire. Oireroi. Nupa duga lakliba nupi siganya, chaba hingmani. Nahana kari no tawraga hatu ambani hena pharamni. Hey, tumilay. Aikoi gida layriba singse. Aikoi gi midi saba. Aronba wa khangdoknaba lakpa misu yam yauribanin hey. Sanahanbi, phamambadagi phuk haugatlaga, magi kada changki. Thongdu chetna lonchilaga, machanupada phone tawri. Ahanbada pairakti, kona thangda paikhalak Karibau loirima. Hai, Bhanumati do ngauri haini he. Nongdrendo khumakti, sanahanbina. Hai ma, ibangwa, tadro nangbo. Hello? Ima, tayi. Ai di nang na tumina laikhibaduda. Line chitana Chagoinungda. Ima, masupati. Adugi sumathakda, aikhoi so afaba mi dinati. Hai, tadingde ko nang nupana bud moi biksilibudu karigino. Ha, adu so aigi icha. Ima, ai hore na muktaurage, ngakta thamge. Sanahanbi na wangang baga nangdi. Nongdren phone kakre. Sanahanbi mathanta. Ish. Mathamoy kasi nautharakta na katawri ni masya. Somda nongdren. Blood test tawkibadugi result lawbalaklammi. Masado ningjing mangjing nei. Mathanta makopta wakhal mayam ama khalli. Kona thangda report lauranaba kaurakli. Doctor nursing do mangondi yengai. Aduga khara ahal oiba doctor amana kaushinduna nongdren ga wari sanai. Hairakli bawaduda thazadraduna nongdren doctor duda mari yetlamni. Adubu doctor aduna karigamba hospital sigi service sida jingnaba leirabasu atopa mafam amada test tawruba yani. Hairakpadagi nongdren mamai mamittu imak maksilli. Hospital dagi thoglakpada wakhal nara karino mipum khuding mangonda yengaktuna laknara aboininglammi. Thuna mana leiba hotel aduda changakle. Makhut masa thak niklaga che du pairiga yengi. Nongdren anirak hanna che du da yengba ngamdraduna suru naisilaga laptana langthokki. Aduga ka aduda hangat handa chattuna lei. Mana tawjarubana mana phangbani. Section haudaba mikup amada asigi phipamsi oirakpani haibadi masasu khangjarami. Poksaba macha animak thangna na laikhidrabada karamba mamana angaubi oloi. Bhanumati macha nupina sanaramba laidi du pairaga. Icha thombi chakla mamani. Sese mama chak ilakke. Tawriba mawongdu khwaingambasu upai leitana tumina leptuna yenglaga lei. Saksa se haibasu yade. Karigamba amata yaraktabadudadi aroiba upai oina hospital amada oina thamkibada tarami. Machana chatlamdai makeup tudani khwaingambana adumna yengduna lepliba. Bhanumati nurse anina samduna puthorakli.
Bhanumati khwaingambada yam hainadaba minok ama nokshilamaga hairi. Aina Nanggi yum thugaibani. Ado asing bakhangasu nangna kaisu tawbadi ngamaroi. Asumna Bhanumati bu puduna chatkre. Khwaingamba mana hairi se karino khanna leplaga lehawi. Luhongbagi thabak thauram pumna maksu loikre. Kaifaso hospital da chatpa hauri. Adubu Yangoi sanadi kaya chatlamde. Malaya du resign tawramaga atopa hospital mapalamda oina tawrani hainarami. Nursing do makhoi masen wari sanai. Moi anigi kenabado udobu talamgani adunani. Mara suklai leita mano ina koi chen chen dan leire ko. Ha khangdreda masu. Yangoi sanana maningdagi. Nakhoi bo hospital sida thabak ta holise. Miwa ngangna na banati. Nathau da nabuk ning changna taw wanga moi da boiradi. Hospital sida thabak tawrano. Asi hairam maga chatpa hauki. Mi gi nupa mullaga mulle haisisu sauningi male. Hospital sibu moi gi se khaklei badawna. Yangoi sanata hauraduna sangshilakduna nupi tu gi mamaida khupak na thai aduga. Aikhoi gi hospital sikak natrasu aina nangi resume da red mark ama tawkibada kanai hospital na thabak hapkani. Narai ama paledana khat khat khatana nganglido kaktat piyo haibra ha. Kitang khangbaduna yamna khangba sagano. Miyoiba khudingmak past present future lainaba ngaktani. Nakok tu santhi hangano. Wa ngangliba nang aina kananu karino munda khangi. Aduna tumina lehoba nange phaboigani. Aina hairisa ma khaktangda nati nakoi sune. This is my last warning. Thabak tawroi da boiradi aina tanthoklakpa ngaidabi resign tawnaro. Asi hairamaga sauna magi karom da changki. Karomdagi taramino siba. Kibu kijay sabtragadi. Yare, aikhoi sumigi miwasa khare hin mankre. Ngangning da basaraga ngang banang yawrakano. Makhoi masen oina khatna hobagi phibamni. Yangoi sana magi kada changa aga leiramiba file singdu yengba hawi. Kaifadu thuna changa aga. Kanagano, nangna khanai haishina. Tumina sum leithokpa yadra. Aidi doctor gumne ingtap cha hodre. Kaifa Yangoi sana sauri haiba khangami. Aduna wa makha taraktabi ising glass na mahairaga Yangoi sana gi manakta thangjilai. Yangoi sana file du yengambadagi ising glass tu de yengai. Aduga amuk kaifa de yengai. Wa ka ngangnade ising glass tu thangkalaga thaki. Ingtapa makhoi bu kibagi domina leishalo haiba nateshana. Khara suyade haiba khangandaba yade doctor. File du phat khumjillaga haugatlaga thoki ke tawbaduda kaifana karai donomo second floor da sandoktuna haina pham thoktre kaidoba chatlino haiba kaifa su khanglabana adumak lei hauri lift the second floor tamna karakle Yangoi sana yauraga sanarim bina leiba room da lai sanarim bidu mabu layingi ba doctor du ka leirammi Yangoi sana changak bu ubada sanarim bisu harauna noklai Yangoi sanana doctor duda. Doctor, sanarim bigi sibo. Improve yamna oire ma'am. Karam kanda discharge tawbadi yagani. Handak thasida yarani ma'am. Waring hek sanaramaga doctor ga nurse duga su thokre. Sanarim bina munna yengduna leirambatuda Yangoi sanana. Kaidorage. Asi haiduna masana masada yengjay. Sanarim bina. Mau oiba nungaibra. Khangdeda nungairida. Kaigino haisiba kaidorage job manaida ahongbam ta leite haidi maga egagi relation chida progress leitre karino haisiba nupana pangya haidi nupi nangdi kaidoraga leiba ikaye masi ikai bo iramadi aduiso mana nupa aina nupi nangbo adumaina karam kandagi khanba haurage khangde yararoi adudi nupi tho Yangoi sana sanarim bidi yengai. Nanga danung sabaga gi waridi. How dringai da lushin kre. Mana ibanung shi hairiso. Jumna marup oina tina se hai kre ina. Sana, aigi manglan kai kre. Aigi tai bangde. Akai ba mingsel ge lambi da chatpa se oiramle. Sanarim be.
Yanggoi sana nungaitana yengduna lay. Ngasaydagi warido kagi mapandagi nungsaba tari. Asum leptuna layrambadagi tumin mamay laythokduna changamdabida lipta kumaaga Kaifagi cabinda oina lakli. Kaifa patient gi party maga wari sanarambadagi nungsaba changakpaduda yengami. Nungsaba Kaifagi washroom duda oina changki. Kaifasu nungsabagi sakpamduda karigumba ama tauramlani haibadi khanglammi. Patient gi miyoi singdu thokibaga washroom tamna laklaga thongdu thillaga. Nungsaba kaidorage thongse ango wari sase. Thongdu hangdoklakti. Kaifa thongdu amukasu thillaga kawi. Kona thangda nungsaba mamit ingangang ba makai thongdu hangai.